Saiton gi boarding school amada classes Khakta kariba angang nupamacha ma thouri yalaga siramle. Bishnupur district ki Phagakchau Ikhai police station gi manung chana leiba Saiton bazar mamangda leiba lamjing maira mahekol da classes Khakta tamliba mahiroi nupamacha ma school asigi boarding manak ta hoba upala madang asi ayuk thouri yanduna siduna leramle. Masagi chahi tara humdai khakta ngairiba mahiroi nupamacha adugi mamingna police habam Santos Elias Peter Kawi mahak Phagakchau Ikhai awanglekai ward number 1 dagi police habam ningthemgi macha nupani nupamacha asi mahaki kada leramdre haiduna koithi thirakpada ngasi ayuk pung 3 rom tarakpada upanbi amada khudaina thouri yanduna siduna leramani hairi oirakliba fiba madu ubada khudakta school adugi oja singna anakpada leiba PHC da laingna na pukhalaki hairi adubo hospital hek yawbaga doctor na angang adu laikidre haina phongduraki hairi Misi asigi matang na police na case ama register tawre hari makhata na nupamacha adugi hakchang nadu rims ta postmortem tawkre hari thajaba yaba thawlok thopam dagi phangba paw man hai laikhidaba nga adugi puri khawdo che ama yaromi hari che adu suicide note oibra haibadu yengsilagani hari misi asigi matang da JAC ama semkre misi asigi langla langjin athupa matam da puthopine naba mari leinaba singi maphamda appeal tawrukli